Kanglei News ki nungtilgi pau yengbiriba pumnamaku Roma ilangbamna ikoknona kurumjari. Illegal immigrants singna lebak asida piragliba saitheng asi kiam kuina khangduna leigadori. Ain kaina lebak asigi ngangkai lanchilaktuna narol da sanglakliba illegal immigrants singna piragliba saitheng asi kiam kuina khangduna leigadori haina lebak asigi Vice President Jagdeep Dhankar na phongdokkhre. Wafam asi New Delhi Raj Bhavan gi intern ga mari leinana pangthokpa thauram amada saruk yaduna Vice President Dhankar na phongdokibani. Thauram aduda Vice President hai illegal immigrants singna lebak asigi security da sauna singnaba ama thokhali illegal immigrants singbu makada na lebak asida leiduna chadanauda sandokpadagi thingnanaba makoibu kaidawnungda luhong khongdongba pangthokhalloidabani haina chu phongdoki. Illegal immigrants singna lebak asigi leiribam electoral system da piragliba sapu asina India gi democracy da achauba threat ama thokhali. Electoral system da achauba threat ama pibada natana makoina maram oiduna kunai asida miyamgi marakta mihaurol-dagi nungsi chanana leiminaraglaba asibu thugaiduna lebak asigi security da achauba singnaba ama mayongnahali. Kanglei Park apunba kholaudagi update khara lokhajarake. Ngarng gi nomai kamnakhiba Kamjong district Kabok Tampak ki tainaba mafam kharada numidang wairam pung 3:30 rom tabada jet fighter paibo hibaga loinana ahuba makol 5-6 lom tanaki haina anakpada leiba khunjachingdagi phongdonaragli. Twrkkhre 360 gi update. Hojik Burma da lan kana choknariba maramna kanaguma mioi amatana aikhoigi lanmigi mingchat thinanaba achok apan asiana yauriba sigi maram mingleifamna chingba amata social media da thagatanaba amadi hairiba sing asi taroklabadi serak fangani hairi. Kanglei Park apunba kholaugi update. Kuki terrorist ni haibada kari lalibage pikliba sahi nauriba angang singbu khulai pahali se yengu. Kanglei Park apunba kholaugi update. Junta na strike tawduna maitai lanmigi mateng tawduna Kna-B singbu chapkhairi aduga marasida Indian Army na Kna-B gi mateng tawba yawi haibase proof pangle. Manipur gi issue center gi wakal amadi mityengdagi yamna lamna leikre bimol akoidam. Manipur da thokliba irang asibu lochinabagi center gi wakal amadi mityengdagi yamna lamna leikre haina Chennai da pangthokpa 19 suba tik edu Conclave 2025 da saru yaraduna landam asigi Inner Manipur Parliamentary Constitution gi MP Dr. Angomcha Bimol akoijamna phongdokkhre. Wafam asi mikal thengnaduna ahanba oina mai paklaba lebak asigi MP ahumga akhanana unaduna khananainabagi thauramda saru yaraduna MP Bimol akoijamna phongdokibani. Khananainabagi thauram aduda MP Bimol akoijamna Manipur gi issue asi wakal amadi mityenggi wangmada leiraba issue amani lebak asigi Home Minister Amit Shahna Manipur da thokliba issue asibu lakshinaba honabagi mahutta irang asigi maral Manipur lengakta thangjinduna leire amadi authority yaudana Manipur lengakna sasan tawduna leire haina sumangna phongdoraki. Commando personnel amagi car huran khre ngachi nungtil pung 3:45 rom tarakpada Indo-Myanmar Sugunu Road Sparing da leiba Kakching Chumnangi Yono Bank gi mamangda khamduna thamba commando personnel amagi car MN2G 1703 huran khre hairi. Thaudok asigi matangda gari asigi mapu oiriba Kakching manaktagi S Tiken kom chahi 93 apokpa S Jiten kom na Kakching PS da complaint report ama file tawkhre. Mahak ahum suba IRB gi personnel ne hojingna Kakching commando da attach tawduna leirapani hairi. Twrkkhre 360 gi update. Ngarng Junta gi bombing aduda Kna-B sarana 12 rom sire hairi amadi asopan kya nangkhre hairi. Accident. School bus ka auto ga haikru makong oil pa mamang achok apan khara yaukre gari thoba matamda sectioninasi aigi asoibana kanagumba amagi asoibe ohaloisi. Babu Paragi government quarters singa naknaba Imphal Turen Torbanda migi organic singnaba saru sing leiramlei. Imphal Police Station gi officer in charge na thadorpa chewal amada PS asigi jurisdiction manung chaliba Babu Parada leiba government quarters singa naknaba Imphal Turen Torbanda gi migi ni singnaba school yauna saru khara fangle hairi. Cherol asina hai ngasi ayu pung 8:10 tarakpada labor khara na mafam adudagi leibak sing khoidokpada hairiba migi oigani thajaba saru sing adu thenakibani hairi. Thaudok asigi pau ayu pung 8:30 rom tarakpada Imphal West ki control room na pirakpadagi fangki haina Cherol asina phongdorakpaga loinana thaudok asigi matangda BNSS ki section 194 gi makada and natural death case number 2 of 2025 register tawduna laukhale hairi. Loinana thaudok asigi pau phongdokbiduna atuba matamda migi ni chingnariba sol amasung saru sing asi masak khangdokduna case asigi investigation tathabada mateng oinaba honabiu hairi.